Miyoi mapokta poklabadi iraibakkidamakta aigi family amadi career dagisu henna thamgadabani. Ima leibakkidamakta thawai thaba amadi yengnabasingbu koitan tanaduna hatpa asi asengba soldier amagi magunni. Ngasi explainer in Manipuri na puduna lagliba film asigi maming Na Peru Surya Naa Illu India. Haibadi aigi ming Surya kawi India aigi yumni. Film asi Telugu film amani loinana 2018 da release taukhirami amadi IMDb rate na 6.8 out of 10 ni. Film asigi haurakpada nupa amana police ki gari tongduna army headquarter amada laglami. Nupa asigi makhutta che chang khara paibasu uri. Nupa asina army sipoi amaga loinaduna kanagumba amabu unanaba office manung changlagli. Nupa asi yengbada police officer ama mali loinana nupa asina unaba lagliba asi senior colonel Sanjay buni. Sanjay na nupa adu dahairami kari thabak leibadagi police amana army campus manungda laglibano. Nupa adu na kumlami Colonel Sir aigi maming Himanshu negi kaujai Balampur area da inspector oiduna thau pujari makhatana police officer adu na hairami ngarang numidang aigi area manungda leiba pub amada thodok ama thokhirami amadi thodok aduda soldier ama yaukhirami masi tabada colonel gi wakhalda mana singnaba soldier adu oiramlani haina khalami loinana makhatana wari adu police officer adu da linaba hairami police officer adu na hairami athengbada kanagumba mana aingonda phone tawraklami masigi matungda wari asi flashback ta satkirami police officer aduna pub amada laklami mahaki akoibada mi khara soklaga leiba urami matam aduda pub adugi manager aduna mafam asida kari thodok thokhibage haibadu police aduda wari lirami manager aduna hairami sir aigi punsida mi tarana mi ama phubadi ure adubu mi amana mi tara phubadi punsida ihan hana ngasi uba phangle masi tabada police officer aduna manager aduda misak adu kanano haina hanglami amadi mahak chen khrabra loinana karigumba chen khragadi kadomda chen khibano yengu haina magi constable singda hairami matang aduda manager aduna mahak mafam asidagi chenge haina honade amadi pub manungda phamduna yu thakli haina police officer aduda hairami manager gi wa asi taraba tungda police aduna saubaga loinana pub manungda changkhirami pub adugi manungda akai atoi mayam amasu thengnarami loinana police aduna akoiba aduda yengba matamda yamna lapna nupa ama phamba urami masi ubada police aduna nupa adugi manak tamna changkhirami loinana police aduna nang kanano haina nupa aduda hanjin hanglami adubu nupa aduna paukhum piramde loinana nupa adu police station da police aduna purakhirami nupa si atai kana sunate Telugu gi stylish actor Allu Arjunni film asida magi maming Surya kawi police aduna yamna usittaba mawongda Surya da hanglami nangna makhoibu kari maramgi phubano Surya na paukhum piramde masidagi police aduna sauduna amukka hanna hanglami nang nana khara pangbra makhoibu karigidamak phuribano haina hangbanine Surya na yamna ingna tamna khumlami aina I karakpadagi phudhabane police aduna hairami karigumba nang saubu saurabadi mi hekta phudoiro Surya na hairami hoi police aduna hairami mahak pharasu patrasu mantri amagi masani Surya na yamna tamna police aduda hairami mantri masa oiraga kaidaurage aina saubu sauraglabadi mantri phauba lemna tharoi Surya gi paukhum tabada police adu yamna ngaklami loinana police aduna Surya da hanglami fare adudi sarbu kari thodok thokhibadagi saurakhibano Surya na wari liba hauраklami mayam pub manung aduda dance tawduna leirami tanja aduda nupi amana nupa amabu soibadagi thengjallami nupi aduna nupa aduda thengjalubagi maral yajabagi mahutta nupa aduda onsinduna yamna thina nganglami
amadi nupa adugi mamaida khupakna phauba tharami. Thongdok asi lapna leiba Suryana loina uduna leirami. Nupi asigi ngakchau thekpa asi thugaige khanbadagi Suryana nupi aduda khangna khangna thengjilami. Amadi nupi aduda sorry hayu haina Suryana hairami. Adubu ahanbada nupi aduna sorry hayu haiba yaramde. Makhatana Suryana nupi adubu sorry haina bagidamak makhut leithekuna kihalami. Upai leitabadagi nupi aduna Suryada sorry hairami. Makha tarakpada nupi aduna magi boyfriend puduna Suryagi manaktamna laglami. Loinana nupa asina aingonda usittaba thabak tawi haina magi boyfriend da hairami. Boyfriend aduna Suryada hanglami. Oi, nang kanano? Nang na aigi girlfriend asibu usittana lagnariba karigino. Suryana hairami. Nang masigi nupi asi thadoknaba taw. Nupi asi karakter yaudaba nupi amani. Wahai asi tabada nupa aduna Suryagi masa induna yamna usittana hanglami. Oi, nang naming kari kaubage. Nang mafam asigi mi sumande. Aina khanbada nang saur macha maline. Hayune nang saur machara. Saurna nota laglaga afau saribasina karigino. Nupa asigi wahai tabada Surya saurami. Loinana khanghaudana nupa adugi mamaida kinna thilami. Kinna thinbadagi nupa adugi maya kharasu teklami. Loinana matung tarakpada Suryana hairami. South India, North India, amadi East West aikoigi nakta asuk yamba India leite. India asi ama khaktani. Hauji aina haidorise munna taw. Aigi ming Surya kawi amadi India asi aigi yumni. Makha tarakpada nupa adugi misingna Suryada phunaba tawrami. Adubu Suryana yamna laina makhoising adu phurami. Makhoisingi marakta phubadagi makhong tekpa amadi wanthaba mayam ama yaurami. Aroibada Suryana makhoising adu loina phudeklaba tungda pap adugi table amada phamduna yu thaklami. Police aduna hairami. Yamna chawba wasu natte makhoibu asuki matik thina phuriba karigino. Suryana paukhum pirami. Sir, aina saubu sauraba mi amata lemna thade. Masi tabada police officer adu ngaglami. Loinana police officer aduna Suryada hairami. Mantri gi macha oibanina problem khara lakpa yai. Adubu nangna apology letter amaga loina duna lupa lising kun manga mafam asida thamammo. Makha taba aina phanaba sillage. Suryana police aduda paisa piroi amadi apology letter su iroi hairami. Masi tabada police adu yamna saurami amadi Suryagi mamaida ising langsalami. Police aduna mangonda ising chaisinbadagi Surya yamna saurami. Makha tarakpada Suryana police officer adu phuba hauраklami. Akoibada leiba constable sing su Surya bu phuge haiduna Surya tamna changlaklammi. Adubu Suryana makhoising adu loina phurami. Police aduna Surya bu control taunaba magi nongmai adu sattuna Suryada namlammi. Adubu Suryana police adugi makhut thudeklaba tungda police ki nongmai adu puduna mafam adudagi chatkirami. Hojik wari asi present laglami. Police aduna colonel da request tawduna hairami. Sir, ai mafam asida khanaba lakpa natte amadi magi mayokta complaint tawge haibasu leite. Sir na Suryada hairaga aigi service nongmai adu aingonda amukta pibiyu. Colonel Sanjay na mapanda leiba army amabu kaurami. Loinana Suryabu mafam asida thuna laknaba hayu hairami. Army aduna colonel da hairami. Aina hujik Suryadi B block tamna chatkiba urami sir. Colonel na ngaihak wakhal khallaba tungda ngaktuna hairami. Mahakti kaidobagi B block ta chatlibano. Mafam adudadi terrorist thambani. Makha tarakpada Suryana makhutta chaki plate ama paiduna terrorist thampham jail aduda laklami. Amadi terrorist aduda mana purakliba chak adu chanaba hairami. Terrorist aduna chak charingai matamda Suryana Pakistan gi matangda wa kaya marum hairami. Aroibada nakhoigumba terrorist asi hek thengnaba mafamda nongmaina kaptuna hatkadabani hairamlaga terrorist adubu Suryana nongmaina kaptuna hatkirami. Surya asi maraibaku yamna nungsijaba soldier amani. Maraibaki tamakta mahak siba kiramde amadi Surya asi yamna thuna sauganba soldier amani. Loinana Suryagi thajabagi matung inna lalhauba asi phaduna thamba asi matam manghanba thabak amani haina khalli.
ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯍꯦꯛ ꯊꯦꯡꯅꯕꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯈꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯔꯌꯥꯅ ꯇꯦꯔꯣꯔꯤꯁ ꯑꯃ ꯀꯁꯇꯗꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯄꯒꯤ ꯃꯇꯥꯡꯗ ꯑꯥꯔꯃꯤ ꯀꯣꯔꯠ ꯑꯃ ꯀꯧꯔꯝꯃꯤ꯫ ꯀꯔꯅꯦꯜꯅ ꯁꯨꯔꯌꯥꯗ ꯀꯅꯥꯒꯤ ꯑꯣꯔꯗꯔꯗꯒꯤ ꯇꯦꯔꯣꯔꯤꯁ ꯑꯗꯨꯕꯨ ꯍꯥꯠꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯑꯩꯒꯤ ꯈꯨꯠꯅ ꯇꯦꯔꯣꯔꯤꯁ ꯑꯗꯨꯗ ꯆꯥꯛ ꯄꯤꯖꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯤ꯫ ꯀꯔꯅꯦꯜꯅ ꯃꯈꯥ ꯇꯥꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯟꯇ꯭ꯔꯣꯜ ꯂꯩꯇꯕ ꯃꯤ ꯑꯃꯅꯤ꯫ ꯁꯣꯜꯖꯔ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯧꯗꯦ, ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯥꯔꯃꯤ ꯑꯁꯤꯗꯒꯤ ꯗꯤꯁꯃꯤꯁ ꯇꯧꯔꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯁꯨꯔꯌꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯥꯕꯨ ꯗꯤꯁꯃꯤꯁ ꯇꯧꯗꯅꯕ ꯀꯔꯅꯦꯜꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯌꯥꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯅꯦꯜꯅ ꯇꯥꯔꯝꯗꯦ꯫ ꯂꯣꯏꯅꯅ ꯁꯨꯔꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯅꯕ ꯀꯔꯅꯦꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯥꯔꯃꯤ ꯀꯣꯔꯠ ꯑꯗꯨꯒꯤ ꯊꯣꯡ ꯐꯥꯎꯕ ꯀꯥꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯀꯔꯅꯦꯜ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯨꯔꯌꯥꯕꯨ ꯃꯍꯥꯛꯀꯤ ꯕꯤꯍꯦꯕꯤꯌꯔꯒꯤꯗꯃꯛ ꯁꯖꯥꯏ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯌꯥꯒꯤ ꯍꯛꯆꯥꯡꯗ ꯁꯖꯥꯏ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯅꯥꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯥꯝꯕꯗꯤ ꯕꯣꯔꯗꯔꯗ ꯆꯠꯇꯨꯅ ꯕꯣꯔꯗꯔꯕꯨ ꯉꯥꯛ ꯁꯦꯟꯕꯅꯤ꯫ ꯁꯣꯜꯖꯔ ꯃꯌꯥꯝꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯁꯨꯔꯌꯥꯒꯤ ꯒꯣꯗꯐꯥꯗꯔꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯒꯣꯗꯐꯥꯗꯔꯅ ꯁꯨꯔꯌꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛ ꯊꯣꯡ ꯑꯗꯨ ꯀꯥꯎꯔꯤꯕꯅꯣ? ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯃꯍꯥꯛ ꯀꯔꯅꯦꯜ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯒꯣꯗꯐꯥꯗꯔ ꯑꯁꯤ ꯑꯦꯛꯁ ꯑꯥꯔꯃꯤ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯁꯨꯔꯌꯥꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯌꯥꯕꯨ ꯃꯆꯥꯒꯨꯝꯅ ꯌꯣꯛꯄꯤꯔꯛꯏ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯨꯅ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯒꯣꯗꯐꯥꯗꯔ ꯑꯗꯨꯅ ꯁꯨꯔꯌꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯕ ꯇꯨꯡꯗ ꯌꯨꯝ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯑꯩ ꯌꯨꯝꯗ ꯆꯠꯂꯣꯏ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯕꯁꯨ ꯕꯣꯔꯗꯔꯗ ꯁꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯒꯣꯗꯐꯥꯗꯔꯅ ꯁꯨꯔꯌꯥꯗ ꯅꯪꯅ ꯕꯣꯔꯗꯔ ꯆꯠꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯏꯟꯗꯤꯌꯥ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯑꯩ ꯏꯊꯟꯇꯅ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯂꯩꯕ प्रजाꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯒꯅꯤ꯫ ꯕꯣꯔꯗꯔꯗ ꯂꯩꯕꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯉꯥꯛ ꯁꯦꯟꯕꯤꯔꯤ ꯈꯟꯕꯗ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯒꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯕꯣꯔꯗꯔꯗ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯨꯔꯌꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯒꯣꯗꯐꯥꯗꯔ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯃꯗꯤ ꯅꯪꯒꯤꯗꯃꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯅꯦꯜꯒ ꯋꯥꯔꯤ ꯁꯥꯅꯒꯅꯤ ꯍꯥꯏꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯣꯗꯐꯥꯗꯔꯒꯤ ꯋꯥ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯁꯨꯔꯌꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯒꯣꯗꯐꯥꯗꯔꯅ ꯀꯔꯅꯦꯜ ꯁꯟꯖꯌꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯒꯣꯗꯐꯥꯗꯔꯅ ꯀꯔꯅꯦꯜꯗ ꯍꯥꯏꯔꯝꯃꯤ, ꯁꯨꯔꯌꯥ ꯑꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯁꯣꯜꯖꯔ ꯑꯃ ꯑꯣꯏꯕꯗ ꯌꯥꯎꯒꯗꯕ ꯒꯨꯟꯁꯤꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯌꯥꯎꯏ꯫ ꯃꯍꯥꯛ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯨꯠ ꯌꯥꯝꯅ ꯆꯨꯝꯃꯤ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯑꯃꯗꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ꯫ ꯀꯔꯅꯦꯜꯅ ꯒꯣꯗꯐꯥꯗꯔꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤꯗꯤ ꯁꯣꯜꯖꯔ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯒꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯀꯟꯚꯤꯟꯁ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯔꯤ ꯁꯥꯅꯔꯔꯣꯏꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯀꯔꯅꯦꯜ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯣꯗꯐꯥꯗꯔꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯔꯅꯦꯜꯗ ꯍꯥꯏꯈꯤꯔꯝꯃꯤ, ꯁꯥꯔ, ꯑꯩꯈꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯟꯁ ꯀꯌꯥꯃꯔꯨꯝ ꯄꯤꯔꯤ꯫ ꯁꯨꯔꯌꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯄꯨ ꯆꯥꯟꯕꯤꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯟꯁ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ꯫ ꯒꯣꯗꯐꯥꯗꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯔꯅꯦꯜꯅ ꯁꯨꯔꯌꯥꯕꯨ ꯆꯥꯟꯁ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯄꯤꯕ ꯆꯥꯟꯁ ꯑꯁꯤꯗ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯀꯔꯅꯦꯜꯅ ꯒꯣꯗꯐꯥꯗꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯟꯗꯤꯁꯟ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯏꯟꯗꯤꯌꯥꯒꯤ ꯇꯣꯞ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯁꯥꯏꯀꯣꯂꯣꯖꯤ ꯑꯦꯟड ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯗꯤꯟ ꯃꯃꯤꯡꯅ ꯗꯥꯛꯇꯔ ꯔꯥꯃꯀ꯭ꯔꯤꯁꯅ ꯔꯥꯖꯨꯗꯒꯤ ꯁꯨꯔꯌꯥꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯁꯤꯒꯅꯦꯆꯔ ꯂꯧꯒꯗꯕꯅꯤ꯫ ꯒꯣꯗꯐꯥꯗꯔꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯁꯨꯔꯌꯥ ꯃꯤꯑꯣꯏ ꯑꯁꯤ ꯎꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯠꯂꯤ꯫ ꯑꯗꯨꯕꯨ ꯒꯣꯗꯐꯥꯗꯔꯅ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔ ꯑꯁꯤꯗꯒꯤ ꯁꯥꯏꯟ ꯂꯧꯔꯛꯂꯕꯗꯤ ꯑꯥꯔꯃꯤꯗ ꯔꯤꯖꯣꯏꯟ ꯇꯧꯕ ꯅꯠꯇꯅ ꯗꯥꯏꯔꯦꯛ ꯕꯣꯔꯗꯔꯗ ꯆꯠꯄ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯁꯨꯔꯌꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯃꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯗꯥꯛꯇꯔ ꯔꯥꯃꯀ꯭ꯔꯤꯁꯅ ꯔꯥꯖꯨ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯨꯔꯌꯥꯒꯤ ꯃꯄꯥꯅꯤ꯫
Surya asi piklingai matamdagi asauba asi maga loinaduna lakhibani. Nongma cricket sanafamda nupa macha amabu Suryana yamna thina phukirami. Masina maram oiraga Suryabu pulisna phakirami. Mapana police station laktuna Suryabu loktoklami. Mapagi nature Suryagi nature yamna khetnai. Adubu kari thogdoktagi mapa macha makhoi ani saunaribano haibasi filam asigi makha tarakpada yaurakani. Makha tarakpada Suryana magi firol sing adu bag manungda hapchillaba tungda mapagi signature launabagi damak gari tongduna army camp adu thadokirami. Suryana Visakhapatnamda laiba mapagi university da gari tongduna laglami. Surya Naa University da thengnaba nupa amada ai Dr. Ramakrishna Rajubu unaba lakpani hairami. Nupa aduna hanadagi hauna Surya mafam asida lakani haiba khanglami. Nupa asigi maming filam asida Kishore kaurami. Mahangna Suryabu Dr. Ramakrishna gi office taglami amadi Surya office tamna changlakhirami. Mahangna office manung hek changlakpada khara labna leptuna leiba mapabu urami. Mapa macha matam kuirabagi tungda unaba matamda makhoi anigi marakta harauba amadi nungaiba leiramde. Mapa macha phamduna wari sanaba horami. Adubu makhoi anigi wari sanaba asida mapa macha oibagi marida wari sanade. Teacher amadi student oibagi marakta wari sanabaga chap manari. Suryaga doctor ga wari sanari ngai matamda Suryana sar aigi file asida sargi signature lauba lakpani hairami. Tanja aduda pung baro chap chana tarami. Matang aduda doctor na ngasigi wari sanaba asi matang asida loire. Hayeng pung taramathoi chap chana wari makha sanasi hairami. Suryana signature adu hujik tobinaba doctor aduda request taurami. Adubu doctor na hairami hujik aigi family gi time oire. Imung manung punba matamda ai case amata paide hayeng oina wari sanasi hairamlaga Suryabu mapan thokhankirami. Suryagi roommate asi Kishore oirami. Mahak asi passport office ta thabak tawbani. Sahi amagi mamangda Dr. Ramakrishna Raju dagi signature launaba mafam asida lakhibani. Adubu hawjik phawba doctor na magi signature tawbidabadagi University asida PA amagumna thabak tawduna leiri. Warising asi Kishore Suryada tamlami. Masigi matungda makhoi ani balcony da thokhirami. Suryana magi family sing cricket sanaduna park amada leiba adu urami. Loinana Suryana mamabu ubada pukning khara nungsiba phawrami. Adubu mamanadi Suryabu uramde. Suryana mama nungsiba adubu maithongda tadanaba Kishore da hotel chatuna biryani charusi hairami. Kishore su yaduna makhoi ani gari tongduna biryani chaba chatlami. Makhoi ani na gari thauduna lakpa matamda khangongdana gari ama makhoi gi mamangda khamjilami. Loinana gari adudagi gundagi masak manba mi khara kumtharaklami. Mi sing aduna car tongduna leiba nupa amada mayam mamangda phuba horaklami. Loinana mi adu gunda sing aduna makhoi gari manungda hapchillaga mafam adudagi puduna chatkirami. Makhoina tawriba thabak sing adu Suryana tuminna yengduna lei amadi Suryana karisu tawramde. Kishore Suryada hairami hawjiki furit amuba litpa nupa adu sallagi macha nupani. Suryana yamna usittaba mawngda salla hairisi kanano haina Kishore hanglami. Amaromda salla asi yamna sathiba amadi minungsi leitaba gunda singi leader amani. Mahaki akoibada leiba lamsing asi loina magi oiba pami. Maram maduna mahak mathanta Pradeep Singh kauba gunda amabu mahaki mayumda unaba laglami. Pradeep Singhgi mi singna challabu hatnaba honarami. Adubu challa mathantana Pradeep Singhgi mi sing adu loina mafam aduda minungsi leitana hatoglami. Pradeep Singh magi mi singbu challana minungsi leitana hatpa adu uraba tungda mahaksu kimanbadagi sallagi sebari oiduna leikhirami. Suryana doctor bu unaba doctor gi office ta laglami. Doctor na Suryada nangi family gi matangda karigumba khara hayu hairami. Suryana sahi taragi mamangdagi aigi family sing asi aingondagi tongan takhre hairami.
ꯗꯣꯛꯇꯔꯅ ꯃꯁꯤꯒꯤ ꯃꯔꯝ ꯁꯨꯔꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯃꯣꯠ ꯆꯥꯅꯗꯕ ꯈꯔ ꯂꯩꯈꯤ, ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯗꯣꯛꯇꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯔꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯌꯥꯒꯤ ꯊꯣꯏꯗꯣꯛꯄ ꯐ꯭ꯔꯦꯟ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯗꯣꯛꯇꯔꯅ ꯕꯔꯁꯥ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯁꯨꯔꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯄ ꯏꯍꯥꯟ ꯍꯥꯟꯕ ꯅꯨꯄꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯁꯤ ꯐ꯭ꯂꯦꯁꯕꯦꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯔꯁꯥꯕꯨ ꯅꯨꯄꯥ ꯈꯔꯅ ꯂꯛꯅꯕꯗꯒꯤ ꯁꯨꯔꯌꯥꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯕꯔꯁꯥꯒꯤ ꯃꯃꯥꯡꯗ ꯐꯨꯔꯝꯃꯤ, ꯂꯣꯏꯅꯅ ꯕꯔꯁꯥꯗ ꯐꯥꯎꯕ ꯁꯣꯔꯤ ꯍꯥꯏꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯔꯌꯥ ꯑꯃꯗꯤ ꯕꯔꯁꯥ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯌꯥꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯕꯔꯁꯥꯅ ꯁꯨꯔꯌꯥ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯁꯨꯔꯌꯥꯅ ꯒꯤꯇꯔ ꯈꯣꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯕꯔꯁꯥꯅ ꯎꯔꯝꯃꯤ꯫ ꯕꯔꯁꯥꯅ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯁꯨꯔꯌꯥꯅ ꯈꯣꯡꯕ ꯒꯤꯇꯔ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯇꯩ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯁꯨꯔꯌꯥ ꯑꯃꯗꯤ ꯕꯔꯁꯥ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯐꯥꯎꯕꯒꯨꯝ ꯎꯠꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯎꯠꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯔꯁꯥꯅ ꯁꯨꯔꯌꯥꯕꯨ ꯃꯥꯃꯒ ꯎꯅꯅꯕ ꯕꯔꯁꯥꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯨꯔꯌꯥ ꯑꯁꯤ ꯁꯣꯜꯖꯔ ꯑꯃꯅꯤ ꯍꯥꯏꯕ ꯕꯔꯁꯥ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯅ ꯈꯪꯂꯝꯗꯦ꯫ ꯕꯔꯁꯥꯒꯤ ꯃꯥꯃꯅ ꯁꯨꯔꯌꯥꯕꯨ ꯍꯦꯛ ꯎꯕꯗ ꯃꯁꯛ ꯈꯪꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯉꯁꯤꯗꯒꯤ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯁꯨꯔꯌꯥꯅ ꯕꯔꯁꯥꯒꯤ ꯃꯥꯃꯕꯨ ꯃꯀꯣꯛ ꯊꯨꯒꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯌꯥꯅꯗꯤ ꯕꯔꯁꯥꯒꯤ ꯃꯥꯃꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯁꯨꯔꯌꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤ ꯈꯠꯅꯈ꯭ꯔꯦ, ꯃꯥꯅ ꯐꯨꯈꯤꯕ ꯃꯤ ꯐꯥꯎꯕ ꯃꯁꯛ ꯀꯥꯎꯕ ꯌꯥꯎꯔꯛꯂꯦ꯫ ꯕꯔꯁꯥꯒꯤ ꯃꯥꯃꯅ ꯁꯨꯔꯌꯥꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯨꯔꯌꯥꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯕ ꯆꯥꯟꯁ ꯑꯃ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯨꯔꯌꯥ ꯑꯁꯤ ꯁꯣꯜꯖꯔ ꯈꯔꯒ ꯋꯥꯔꯤ ꯁꯥꯅꯕ ꯎꯔꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯋꯥꯔꯤ ꯁꯥꯅꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯔꯁꯥꯒꯤ ꯃꯥꯃꯅ ꯁꯣꯜꯖꯔ ꯈꯔ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯁꯣꯜꯖꯔ ꯑꯃꯅꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯕꯔꯁꯥꯒꯤ ꯃꯥꯃꯅ ꯉꯛꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯍꯔꯥꯎꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯕꯔꯁꯥꯒꯤ ꯃꯥꯃꯅ ꯄꯥꯎ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛ ꯕꯔꯁꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯃꯅ ꯕꯔꯁꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯅꯠꯇꯦ, ꯁꯣꯜꯖꯔ ꯑꯃꯅꯤ꯫ ꯕꯔꯁꯥꯅ ꯃꯥꯃꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯟꯐꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛ ꯁꯨꯔꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯔꯌꯥꯅꯁꯨ ꯃꯍꯥꯛ ꯁꯣꯜꯖꯔ ꯑꯃꯅꯤ ꯍꯥꯏꯅ ꯕꯔꯁꯥꯗ ꯍꯥꯏꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯒꯤꯇꯔ ꯈꯣꯡꯕ ꯑꯁꯤꯗꯤ ꯇꯥꯏꯝ ꯄꯥꯁ ꯑꯃꯅꯤ, ꯃꯊꯪ ꯊꯥꯗꯒꯤ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯕꯔꯁꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯕꯔꯁꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯀꯔꯤꯒꯤꯗꯃꯛ ꯕꯔꯁꯥ ꯆꯠꯈꯤꯕꯅꯣ ꯍꯥꯏꯅ ꯈꯪꯗꯕꯗꯒꯤ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯨꯔꯌꯥꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯕꯔꯁꯥ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯈꯪꯗꯕꯗꯒꯤ ꯁꯨꯔꯌꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯕꯔꯁꯥꯅ ꯁꯨꯔꯌꯥꯒꯤ ꯐꯣꯟ ꯐꯥꯎꯕ ꯔꯤꯁꯤꯞ ꯇꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯇꯨꯡꯗ ꯕꯔꯁꯥꯅ ꯁꯨꯔꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯕꯔꯁꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯕꯔꯁꯥꯅ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕꯔꯁꯥꯅ ꯁꯨꯔꯌꯥꯕꯨ ꯊꯦꯝꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯅꯤꯡꯖꯕ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ, ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪ ꯁꯣꯜꯖꯔ ꯑꯃꯅꯤ ꯈꯪꯕꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯑꯩ ꯇꯧꯐꯝ ꯈꯪꯂꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯁꯨꯔꯌꯥꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯣ? ꯕꯔꯁꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯁꯤ ꯇꯥꯕꯗ ꯁꯨꯔꯌꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯇꯨꯡꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨ꯫ ꯑꯩꯅ ꯅꯨꯃꯤꯠ 4ꯅꯤꯗꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯑꯃꯗꯤ ꯑꯩ ꯗ꯭ꯔꯦꯁ ꯍꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯗ
tungdagi Varsana kauraktuna karigumba khara Suryada hairami. Aigi pabunga amukta unanaba tau. Suryana tapna unarabasu yabadubu hairami. Adubu Varsana yaragadi haujik unanaba tau. Aina nang soldier amani khangba matamda isana isabu control taunaba honabada matam khara changki. Karigumba pabungna nang soldier amani khanglabadi kamaina react taugani haiba ai khangde. Maram maduna aigi pabungbu convince taunaba honabiyu haina Suryada hairami. Suryana yamna sauduna Varsada hairami. Nakoina army asi karine haina khange. Karigidamak aina army amani haiduna nangi mamabu convince taudoribano. Varsana Suryabu themnaba honai adubu Suryagi sauba asi hantharamde. Matang aduda Varsagi mamana makoi anigi manak tamna changlakhirami. Suryana sauduna mama aduda karigidamak mafam asida laklibano haina hanglami. Aina mafam asida lakpada nangna ingonda phuge hairiro haina mamana Suryada hairami. Suryana khanghaudana mamada khubakna mamaida tharami. Masi ubada Varsa ngakpaga loinana Suryada saurami. Varsana Suryada hairami. Aigi mama asi aigi ipagumbani. Karigumba nangna sorry haidrabadi aikhoi ani punna leiba oithokloi. Varsagi wa asi tabada Suryana hairami. Angauba sida karigidamak aina sorry haidoribano. Mangonda sorry haibagi sarukpudi aikhoi ani break up taurasi. Masi tabada Varsa yamna ngaklami. Loinana wari asi present da laklami. Suryana doctor da hairami. Matawa sum taudana Varsaga aiga kaina khirami. Doctor na Suryagi wasing adu munna tarami. Makhatana Suryana doctor da hairami. Sir, matam pumbada khanaba si nupi na hauba ngaktani. Karigumba khanaba asigi waroisan puraknaba honabada nupagi maral oidaba yade. Sir, nupigi thamoi asi angakpani. Suryana wari sanaringai matamda doctor na hairami. Surya nangi wari asi aina loina tare. Hayeng pung taramathoi taba matamda aikhoi ani amuk wari sanasi. Masi hairaba tungda doctor adu ka adudagi mapan thokhirami. Matam aduda Surya tuminna phamduna lehawi. Makha tarakpada Surya amadi Kishore beach amada phamduna leirami. Ikhang khangaudana Suryana Varsabu mamanabi singa mafam aduda lakpa urami. Suryana Varsa ubada makhoi ani kaina khiba ningsinglakhi. Loinana Suryagi thamoida Varsabu kaubudi ngamdri. Matam aduda Varsaga Suryaga michanakhi. Varsana mabu ukhre khangbadagi mafam adudagi chatnaba honarami. Adubu Varsana tungdagi Surya kauduna tanarakhi. Upai leitabadagi Varsana kauba adu Suryana khumlami. Loinana Varsana Surya tamna changlakhirami. Makhoi ani phaminaduna wari sanarami. Matam aduda Kishorsu makhoigi manakta leirami. Suryana Varsada hairami. Aina nangbu hana ukhirami. Varsana karam kanda. Suryana hairami. Nangna ingonda kaudringai minute anigi mamangda. Makhatana Varsana hairami. Adudi karigi nangna hana kauroktribano. Suryana yamna samna hairami. Ai isagi oiba self respect khara leijai. Aina nangbu hana kaurabadi aise character yaudaba mi ama oiroidro. Aikhoi anigi marakta thokiba thodok adugi matungina aina nangi nanakta changlaklabadi aise self respect yaudaba mi ama haibado oirani. Tasengba makti Surya asi nupi amaga kamaina wari sanagani haibasi haijade. Adubu Suryagi wasing asi taraba tungda Varsa mathwai yamna nungairamde amadi Suryada hairami. Aidi self respect leitaba mi amara. Natraga aise character yaudaba nupi amani haina khanbra. Aina nangbu kaubagi maramdi aina nangbu thamoi sengna nungsikhi. Nangi wahaising asina aibu character yaudaba nupi ama tahalle. Masi hairaba tungda Varsa mathwai yamna nungairamde amadi mamittagi mapi taduna mafam adu thadokduna chatkirami. Suryana Varsabu khamge haiduna hanjin kaurami. Adubu Varsana tung phauba onthoklaga yenglamde. Masigi matungda film asida isai ama ulami. Makha tarakpada doctor na Suryada hairami. Mi amabu mi ama oina hingnabagidamak imung manung career amadi marup mapangsing asi darkar oi. Adubu laibak thibadi
ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯈꯥ ꯇꯥꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯅꯁꯥꯅ ꯅꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯪꯕ꯭ꯔꯥ? ꯁꯨꯔꯌꯥꯅ ꯈꯨꯝꯂꯝꯃꯤ, ꯑꯩ ꯈꯪꯏ ꯁꯥꯔ, ꯑꯩ ꯌꯥꯝꯅ ꯁꯥꯎꯕ ꯃꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯑꯁꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯂꯣꯏ꯫ ꯁꯨꯔꯌꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯗꯣꯛꯇꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ, ꯂꯣꯏꯅꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯅꯪꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯏꯒꯣꯅꯤ꯫ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯗꯣꯛꯇꯔꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯆꯥꯅ ꯅꯪꯅ ꯏꯒꯣ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯊꯟꯇ ꯍꯤꯡꯒꯅꯤ, ꯑꯃꯗꯤ ꯏꯒꯣ ꯑꯁꯤ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯐꯪꯕ ꯉꯝꯂꯣꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯔꯌꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ, ꯂꯣꯏꯅꯅ ꯁꯨꯔꯌꯥꯅ ꯗꯣꯛꯇꯔꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯁꯨꯔꯌꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯁꯤꯒ ꯍꯧꯖꯤꯛ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯨꯔꯌꯥꯅ ꯅꯣꯛꯄ ꯑꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯁꯨꯔꯌꯥꯗ ꯍꯪꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯚꯥꯞ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯪꯂꯛꯄ ꯌꯥꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯅꯤꯡꯗ꯭ꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯒꯤ ꯃꯃꯥꯡ ꯅꯣꯛꯀꯦ ꯈꯟꯒꯅꯨ꯫ ꯃꯈꯥ ꯇꯥꯅ ꯗꯣꯛꯇꯔꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯛꯂꯤꯕꯅꯣ? ꯁꯨꯔꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯣꯝꯅ ꯑꯇꯩ ꯑꯇꯩ ꯀꯣꯏꯁꯟ ꯍꯪꯂꯕ ꯇꯨꯡꯗ ꯂꯥꯁꯇ ꯄꯔꯁꯅꯦꯜ ꯀꯣꯏꯁꯟ ꯍꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯈꯪꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯁꯨꯔꯌꯥꯅ ꯁꯥꯎꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯆꯥꯅꯤ ꯈꯪꯅ ꯈꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯇꯣꯞ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕꯤ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯒ꯭ꯔꯦꯠ ꯁꯥꯏꯀꯣꯂꯣꯖꯤ ꯗꯥꯛꯇꯔ ꯔꯥꯃꯀ꯭ꯔꯤꯁꯅ ꯔꯥꯖꯨ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤ ꯇꯥꯕꯗ ꯗꯣꯛꯇꯔꯅ ꯈꯔ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯥꯟꯈꯤꯔꯝꯃꯤ, ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯌꯥꯎꯕ ꯄꯥꯝꯈꯤꯔꯝꯗꯦ, ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯅꯪ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯥꯝꯂꯒ ꯅꯪ ꯄꯣꯛꯈꯤꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯅꯪꯁꯦ ꯔꯥꯃꯀ꯭ꯔꯤꯁꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯒꯅꯤ, ꯑꯃꯗꯤ ꯅꯪꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯣꯠꯂꯨꯝ ꯃꯈꯜ ꯑꯃꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯁꯨꯔꯌꯥꯒꯤ ꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯁꯨꯔꯌꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩ ꯄꯣꯛꯂꯝꯂꯤꯕꯅꯣ? ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯒꯤ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯥꯏ, ꯃꯇꯝ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯂꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯅꯪꯒꯤ ꯅꯋꯥ ꯑꯃꯠꯇꯁꯨ ꯂꯧꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯔꯌꯥ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯁꯨꯔꯌꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯈꯤ, ꯑꯃꯗꯤ ꯃꯄꯥꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯈꯤ, ꯑꯃꯗꯤ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯤꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤ ꯑꯃꯅꯤ, ꯃꯔꯝꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯇꯝ ꯆꯪꯅ ꯇꯥꯜꯂꯛꯄ ꯏꯖꯠꯁꯤꯡꯁꯦ ꯁꯦꯀꯦꯟ ꯑꯃꯗ ꯄꯨꯡꯃꯥꯡ ꯃꯥꯡꯒꯅꯤ꯫ ꯃꯄꯥꯅ ꯑꯩ ꯀꯤꯒꯟꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯇꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯃ ꯇꯧꯔꯝꯃꯤ꯫ ꯐꯣꯟ ꯑꯁꯤ ꯃꯥꯒꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯇꯧꯕꯅꯤ, ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯁꯤ ꯍꯣꯜ ꯃꯅꯨꯡꯗ ꯄꯨꯟꯅꯕ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯍꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯖ ꯃꯊꯛ ꯑꯗꯨꯗ ꯃꯄꯥ ꯑꯃꯗꯤ ꯁꯨꯔꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯁꯨꯔꯌꯥ ꯑꯁꯤ ꯁꯣꯜꯖꯔ ꯑꯃꯅꯤ ꯍꯥꯏꯅ ꯈꯪꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯤꯁꯣꯔ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯗꯣꯛꯇꯔꯅ ꯁꯨꯔꯌꯥꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯦ, ꯅꯪꯅ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ, ꯑꯃꯗꯤ ꯋꯥꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯦ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯁꯨꯔꯌꯥꯕꯨ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯏꯃꯣꯁꯟ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯏꯃꯣꯁꯟ ꯌꯥꯎꯗꯦ꯫ ꯅꯪꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯍꯧꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯐꯥꯏꯜ ꯑꯃꯗ ꯁꯥꯏꯟ ꯇꯧꯔꯕ ꯇꯨꯡꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯒꯦ꯫ ꯃꯄꯥꯅ ꯍꯪꯂꯝꯃꯤ, ꯅꯪꯅ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯊꯕꯛ ꯇꯧꯈꯤꯕꯒꯦ? ꯁꯨꯔꯌꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ,
ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯕꯛꯄꯨ ꯄꯤꯈꯤꯕ ꯂꯩꯕꯒꯦ? ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯕ ꯀꯣꯏꯁꯟ ꯈꯔ ꯍꯪꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥꯛꯁ ꯑꯃ ꯄꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯃꯤꯠ 22ꯅꯤ ꯄꯤꯒꯅꯤ꯫ ꯅꯨꯃꯤꯠ 22ꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯅꯪꯅ ꯅꯪꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕꯅꯤ꯫ ꯃꯤ ꯑꯃꯠꯇꯒ ꯐꯨꯅꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯤꯔꯤꯕ ꯇꯥꯛꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯕꯗꯤ ꯅꯪꯅ ꯕꯣꯔꯗꯔꯗ ꯆꯠꯅꯤꯡꯕꯒꯤ ꯑꯁꯥ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯌꯥꯒꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯇꯥꯛꯁ ꯑꯁꯤ ꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯃꯄꯥꯅ ꯄꯤꯕ ꯇꯥꯛꯁ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯅꯨꯃꯤꯠ 22ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯁꯤꯒꯅꯦꯆꯔ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯔꯌꯥ ꯑꯁꯤ ꯃꯄꯥꯒ ꯃꯔꯩ ꯌꯦꯠꯅꯕꯗꯒꯤ ꯁꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯕꯨ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯑꯣꯚꯔꯕ꯭ꯔꯤꯖ ꯃꯈꯥꯗ ꯃꯤ ꯈꯔꯅ ꯃꯤ ꯈꯔꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯎꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯀ꯭ꯂꯤꯌꯔ ꯇꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯍꯣꯔꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯍꯣꯔꯣꯟ ꯈꯣꯡꯕ ꯑꯗꯨ ꯇꯥꯗꯕꯗꯒꯤ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯝꯕꯤ ꯑꯁꯤ ꯅꯣꯏ ꯅꯥꯄꯥꯒꯤ ꯂꯝꯕꯤꯔꯥ? ꯈꯔ ꯊꯨꯅ ꯂꯝꯕꯤ ꯑꯁꯤꯕꯨ ꯀ꯭ꯂꯤꯌꯔ ꯇꯧ꯫ ꯁꯨꯔꯌꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯁꯨꯔꯌꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯝꯃꯤ, ꯂꯝꯕꯤ ꯑꯁꯤꯗ ꯂꯩꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ? ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯁꯨꯔꯌꯥꯅ ꯁꯜꯂꯥ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯊꯪ ꯑꯆꯧꯕ ꯑꯃꯅ ꯁꯨꯔꯌꯥꯒꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯔꯌꯥ ꯈꯪꯍꯧꯗꯅ ꯈꯪꯁꯥꯎ ꯁꯥꯎꯈꯤꯔꯝꯃꯤ ꯑꯃꯗꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯃꯤ ꯐꯨꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯥꯔꯃꯤ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗ ꯐꯨꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯁꯨ ꯆꯞ ꯆꯥꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯔꯌꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯨꯔꯌꯥꯅ ꯑꯃꯃꯝ ꯑꯣꯏꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤ ꯎꯕꯗ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯁꯨꯔꯌꯥꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯔꯌꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯔꯌꯥꯅ ꯑꯥꯔꯃꯤ ꯇ꯭ꯔꯦꯅꯤꯡ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯔꯛꯄ ꯇꯦꯛꯇꯤꯛꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯐꯥꯈꯤꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯨꯔꯌꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ, ꯅꯪ ꯅꯁꯥꯅ ꯅꯁꯥ ꯅꯇꯣꯝꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯑꯩ ꯁꯜꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯜꯂꯥ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯄꯅ ꯐꯒꯅꯤ꯫ ꯁꯨꯔꯌꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀ꯭ꯂꯤꯌꯔ ꯗ ꯇ꯭ꯔꯥꯐꯤꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯝꯕꯤ ꯑꯗꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯤꯁꯣꯔ ꯂꯥꯛꯇꯨꯅ ꯁꯨꯔꯌꯥꯗ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯧꯖꯤꯛꯇ ꯃꯤꯅꯤꯠ 5ꯒꯤ ꯃꯃꯥꯡꯗ ꯃꯤ ꯈꯠꯅꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯇ꯭ꯔꯣಲ್ ꯇꯧꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ हायना सूर्यादा हंगलमी। सूर्याना मीगा ओनसिन्नदुना खत्नगनु हाइबसी हयेंगदगिनी अदुना ngasiगी numit asida मीसिंगना अइंगोंदा ओनसिल्लक्तुना खत्नबा हौरक्लबदी अइना लेमना खक थारोय मसी हाइरमलगा सूर्याना गाड़ी थौदुना मफम अदुदगी चटखिरमी। अथुबा मतमदा सेकेंड अमदी अरोइबा पार्ट अदु अपलोड तौनबा होनजगे मयामना लाइक शेयर अमदी सब्सक्राइब तौबीदुना चैनल असिबु सपोर्ट तौबियु।